Hi ma'am, ngasi pong video anauba kung kuduna lae. Ngasi mathensina kaino haragadi nga thongmaneba. Nga thongba kai thabiga se ummo chaba ngambre ngi ma'am. Ado sina kaino laireba. Omelette laireba ko. Sini ma'am ase aina chadoi mathen siga laire. Ado ma'am ai chaba horage. Chakse lamna su loreba. Mo chupunam. Yang omelette su khara hapak ko. Omelette hapak ke. Kai thabi hapak ke. Sini ma'am da pizza bahane. Yam se nga thongade banana thongba banana.
ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ. ꯅꯨꯡꯗꯥꯡ ꯊꯥꯗꯣꯛꯇꯦ ꯃꯤꯁꯤꯡꯁꯦ. ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡ ꯀꯞꯄꯤꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦꯕꯀꯣ, ꯑꯇꯣꯞꯄ ꯌꯨꯝꯗꯅꯦꯕ. ꯃꯤꯒꯤꯗꯤ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯔꯅꯤꯀꯣ. ꯑꯗꯨꯗꯨꯒꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ, ꯋꯥꯔꯧꯕꯤꯅꯨ. ꯑꯗꯨꯒ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩ ꯀꯃꯦꯟ ꯄꯤꯔꯛꯑꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯒ ꯑꯩꯅ ꯀꯃꯦꯟꯗꯣ ꯍꯟꯕꯤꯔꯛꯇꯦ, ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯍꯥꯏꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏ. ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯪꯗꯕꯒꯤꯅꯦꯕꯀꯣ. ꯁꯪꯗꯦꯕ ꯑꯩꯁꯦ ꯌꯥꯝꯅ. ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯣꯠꯄ, ꯑꯗꯨꯗꯒꯤ ꯂꯣꯏꯔꯒ ꯐꯤ ꯇꯨꯕ ꯈꯣꯠꯄ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃ ꯕꯖꯥꯔ ꯆꯠꯄ ꯈꯣꯠꯄ, ꯑꯗꯨꯒꯤ ꯇꯧꯕꯗ ꯑꯩ ꯁꯪꯗꯅ ꯇꯧꯔꯤꯅꯦꯕ. ꯑꯗꯨꯗꯒꯤ ꯑꯩ ꯌꯥꯝꯅꯁꯨ ꯆꯪꯉꯨꯗꯦꯕꯀꯣ. ꯑꯗꯨꯃꯥꯏꯅꯅꯦꯕ. ꯑꯗꯣ ꯃꯌꯥꯝ, ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯑꯅꯨꯁꯤꯡꯍ ꯍꯥꯏꯅ ꯂꯩ. ꯑꯗꯣ ꯃꯉꯣꯟꯗꯅꯦꯕꯀꯣ. ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣꯗꯅ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯗꯧꯅ Q&A ꯇꯧꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ, ꯃꯊꯪ ꯚꯤꯗꯤꯑꯣꯗꯣ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯕ. ꯃꯣꯔꯣꯛꯇꯣ ꯐꯪꯉꯦ. ꯈꯨꯍꯥꯎ ꯑꯃ. ꯈꯗꯥꯡꯁꯨ ꯑꯩ ꯍꯥꯏꯔꯕ꯭ꯔꯥ?
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ Q&A ꯇꯧꯖꯔꯛꯀꯦ. ꯑꯗꯣ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯃꯊꯪꯗꯤ ꯃꯌꯥꯝ ꯍꯥꯏꯖꯔꯛꯑꯒꯦ. ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯍꯥꯏꯖꯔꯛꯑꯒꯦꯀꯣ. ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯗꯣ ꯐꯦꯃꯤꯂꯤꯁꯤꯡ, ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ, ꯑꯗꯨꯝ ꯁꯤꯅꯤ ꯁꯨꯃꯥꯏꯅꯅꯦꯕꯀꯣ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯐꯦꯃꯤꯂꯤꯁꯤꯡ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯃꯊꯪꯗꯩꯗꯤ. ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯑꯗꯣ ꯃꯊꯪ